Maipa apunba khulaugi update lawkhotjarke Churchandpurda Kuki singna Meiteigi yumsingbu thugairaga lampa onthokhraba matungda hojik Kuki singna hingol amuk koiduna insang napi thaba hokre. Thamna pokpe uyok jinggi mathakta laiba thambal bunker singda Kuki singna cross Yunsallkpagi haukiba chahi 2023 gi May 3 da Kuki Jo singna makhoigi tokhaiba lamkhai ama semnabagi pandamda tampaki mafam singda bom amadi nongma yauna makhal kayagi khulai sizinaduna landarakhibadugi manungchana Imphal East District ki oina Kuki singna toina landarakfam ama oiriba thamna pokpe uyok jinggi mathakta laiba thambal bunker singda Kuki singna lengdana laibaga loinana mafam aduda Kuki singna cross yungsinduna makhoigi lamni haina taknaba hotnabagi video footage drone gi matengna uba fangkhre. Hiram asigi matangda mafam adugi khunja singna phongdorakpagi matung inna hairiba mafam sing security force sing kakhatuna mafam adubu takthoknaba hotnarubada Kuki nupi sing yauna security force sing adu tangkhairakhibani hairi. Eti saramba mioi ama Farak warakre ngasi numidang wairam pung 5 rom taba matamda Palel Kaithelgi Bihari amadi Mitei dukan singdagi arambai tengol saduna sel khairamba mioi ama faraba matung wakal taminaraga imung manungi mioi da sinakre haina arambai tengol unit 40 ga khangakpa control room na thadorokpa cherol amana khangalagli. Cherol asin hai faraba mioi adu lamkang khunyai dagi SK Momo lamkang apokpa SK Batif lamkang kawi hairi makhatana siguma thaba asi tawbidanaba arambai tengol unit 40 gi maikai dagi miyamda appeal tawrakli. News tagi lawkhotjarake MLS amadi minister gi yumda thomjinduna amangata thokankiba thodokta chenaba angang juvenile ama police na fagatkre. Mamang thagi November tang 13 ta MLS amadi minister singi yumda miyam thomjinduna amangata thokankiba thodokta chenabani haiba Kakching district tagi masagi chahi 19 sudriba angang ama police na fagatkre haina Manipur police control room na thadorokpa cherol amana khangalagli. Iduning thaugi post tagi lawkhotjarake haujikanna hangnari thinariba leinungda Sorong hutle haise chumdora landora haibadi khangde magi influencer contractor amadi leramdoine karigumba masina chumba oiradi border fencing maya da tariba CRPF AR sing segumbagi thijinbadi kam kaidauba masi hutpada achauba kusu khulai kaya sizinabagi makhon taramgani khali natraga train faunabagi hantak bom tawraga thugai khibadu oidoira.